Saknaiba ngasi magi nungsinnarambi Sonia mabani anniversary numitni. Sonia na koma da leijarabasu Saknaibadagi yamna lapna mafam khangdana lotkibanina upai leijade. Sonia gi pairamba number mamang-mamangdagi call tawbada pairaktrabani. Ngasidi khangaudana chahi mangagi matungda ahanba oina. Hello? Saknaiba masamga chap yungkhatlaga pakhatna. Hello? Hello? Hello Sonia? Hello, Sonia. Haina kanna kauri. Phone adu fatlaw nakakre amuk tawbadadi pairaktre. Saknaiba aduki matik thamoy sokre. Hospital room daga jatana magi kada tumina janglaga. Haukraba wari kaya ningsingduna kapi. Somdana misnasu sutinga chatre magi dramagi hero do fashion show gi jury oigani haiduna ngasi off oirami. Misnagi kada Chan changlai aduga hairei Channa iche noi drama gi ningthem do jury oini haise iche na amta hainabiyo horen mak yam piyona koi che moi Puspa hoidi fashion show event sili dusu yam khangna bani Diamond Crown sponsor tawrine haina macheda ningai tawjei machena amu khumai Chan nanga dumai tawbodo pamgano nasagi merina khana bahonase Haina nokfet tawraga hai Chan saubana loire aduga machebu warauna hairei yare che iche di aibu nungsiba nate nasagi oiramadi ngasaina ningthemda hainakradabani haina fet launa paithoaga chatkhre misna Chandu sauraga chatkibado yamna nungaitana yenglaga murum solhawi misna na Chan iche na haise nangbu phaningbagine ay ningthem hairiba nupaduda wa amta hainingde. Somda fashion show mafamni pura angakpani fajaraba light sound decorations kayana mifam hongba ngamdre mafam aduda show yagwadawriba moi finalist tara adusu thunglare green room da masa-masagi makeup designer pusinaduna keba haunakre somdana misnagi mama haraubana loire Macha sangi poster ga pakna thetpaduda nokjaraga hairei yengune thoiba misna aikhoi chanse phajabana amuk thoiba ima yengba ngamdre misna na amuk hairei ima ai changi manakta amta changlukhige si phamam leire phamlammo so thokpasu haudawrabanina hairaga changkre misna gi mama bina phamge hek tawbada SK family gi Saknaibagi makhura nupi advocate Rupana phamduna leirami adu ubada bina na hai ibema sigi phampam se aigini nang amada phamuro Rupana amuk khumai iche aina hana phamkre ichi oina amada phambiro wahai adu tabada bina magi mihun arang bidolai aduga hairei aigi phambam ne yam thuna hawalo natradi nang natai charoi ngasi Bina Rupa makoi anika na khanari organizer su pakhatna chenthораktuna phambam adu sindok nakre mafam chana phamnakre somda misna manau nupi gi keriba kaduda changlaktuna manau nupi bu kawrai Chan chandi khumbadi hairunu magi designer duda isau langjili Channa nauton aina gown gi tungi kochi do phajinba watpani semudo semaba hairaga fet launa sauraga thoki misnana all the best haina sonjahawi misnana parap kaduda chensellaga manau nupi changi gown kochi yade haibado sembigi haina moi tent gown duda pairaga changi karambano haina yenglingai duda SK Puspa changlaktuna magi gown thirakpada misnana pairambadu ure SK Puspa na hairei excuse me Adamna paibiribada aigini mapugi ayaba yaudana pot paibigano haina hairei misnadi ikairaf tawna khumai sorry aidi changi oiraboi ningdana paibani Puspadu changi gown sida leire haina pirammaga thokre
Fashion show thokpa haure, moi tara adugi manungda Miss Nagi ex-boyfriend Prakashki girlfriend su yaurami. Changa Puspagadi amana su hende amana su tade. Yengbagi pen banaidre. Puspagi mama Dr. Lembidi harau na huisen ga khongli machanupi ubada. Somda Miss Nadi chanhoi so thoklingaida gaun kochido kanna semi. Tunglomdagi Prakash na may muthatuna Miss Nagi nangganda suru-suru nali. Miss na khangpre khangna, Ima, kanano? Hairaga yengthorakpada Prakash oirami. Miss Nana, minay nang oire, mapam sida kay daw walak pano. Ha? Yamna sauna hairai. Prakash na usitabagi minok amagaloy na Aigi girlfriend do, model ni. Nang karbo, ha? Mana nga si Miss Corona tatoy ni. Miss na wa amata haidana yamna sauna Prakash pulak na into amaga chatki. Somda juri oiriba ningtiyam na Miss Nada laman kumge hay na khanduna laybani. Maramdi mabu sutingda ikaiba pikibagi matang chari khanduna jangi designer nautonda paisa mayam piduna janbu ikaiba nang hannabagi hairami. Nautonsu paisagi mayay na achum aran thirana Miss Nana palamba kochido amuk thadatlaga thamlami. Round mathang thokiba na aroiba round gown set kadaba oirami. Masa-masagi dress set pa changnarami. Jana ihan hana changlaktuna magi furito set ke yengbada amot patayrami. Amot patay baduda Puspagi furituga onthok na duna litre. Puspasu janna onaramba furito litlaga thokpa haure. Stage ta Puspa thoglakpa oirare. Ningol oibi mahakto ikai phirup khumo haibagum magi gown kochita tuna fatlauna nantharai. Puspa khangprek khangna chap yungna lepaga gyan mangbi amagum leptuna lay. Press, media, news, mayam photo kapadu ubada Miss na phambambadagi chansilaktuna Puspa bukon sili. Mayam do nungaitabana loire. Dr. Lembi, Leima, Kabita, makoy loina Puspada chansilaktuna konduna pusinbikre. Adu ubada nautondi pakhat manbagi mafam adu thadoktuna lotkre. Puspa tarang chatkre kanna lauduna kapi mama Lembi na machabu themjin birami. Icha thoi icha di thauna phabini khudong thibasidi tambangamba natese. Icha di wakhal sonthaba yadeko hairaga mamai du laithoaga kapchai. Saknaiba, Pari, Rohan, Sana Jauba makhoi loina thamoi sokna nungaitana machalbu themjin birami. Rohan gi nupi mauyai mana hairai. Puspa toose kem khanjiluranu soibabu tambangambrane haina hairai. Puspa kappaga laukhatuna hairai. Inama magi khujin thaurangne si soiba natiye haina hikna kapi. Makhoi nupa khaido yamna sauna kari haiba Puspa kanana no hayu haiduna hangami. Puspa na noi dramagi heroine jangi mache Miss Nana ne magi machal nupina Miss Corona tanaba senba khujul thaurangne hairai. Somda Miss Corona gi result haidorai. Juri ahumduna hairai. Ngasi thoiba thaudokse yama laibak thibani. Adubu matamdi asum haukibana result haidokjaraage. Miss Corona goes to Chanchan haina lauthorai. Chand haraubana loire adubu haraubam khangdre maramdi furit ki attack tawraibasi mangondani. Mana sindo ubadagi Puspada ikaiba nangkibani haibagi wakhalda phumbangnare. Somda Puspagi wado tabada Saknaiba saubana may haukre. Saknaiba Miss na bukoy titirai. Miss Nadi manaw nupigi photo kapadu yaudaba yadabadagi yauri. Saknaiba na Miss na somda kanomda haige haina kauthoi. Miss Nadi kaisu khangzadabanina Dr. Puspado haiba loi phatringai. Saknaiba na yare Miss na nang nasinba khujin thawrangakta natro naning thunglaba natro adu yam chakhotaba thabak tawamnidi ai thajarudabani haina yam thina nganglamaga chatke tawbada Miss Nana Saknaibagi makhuto tap launa pharaga hairi. Aina kai tawrake doctor nangna hairi mayam se kaino. Saknaiba na amuk hairi. Ngasi thoiba thaudokse nangna sinba ngaktani hairaga makhutu fat launa kantho amaga chatki. Miss Nana doctor Saknaiba ngaikho wangang na khise aina kai Puspagi mangnaba tawdoino
lauraga lehawi. Matau asum tauna mayumda hanakre. Saknaiba amasung mamtondi ngasai press media mayamna photo namkhibado koichen chelaga haptanaba kanna ngangnari adubu khwaidagi luribadi moina hainaba yaroidaba local news channel amalei adudi hainaba sungayade saknaiba hoi upai leitre. Misnadi local channel do magun khangnabanina lona kanamta khanghandabida chatlaga lona thingnaba hainei. Misnana tamo pujagi photoga video singada loinamak delete tawbiyo. Local channel gi nupaduna khumai ngasaidagi moi family laktuna ngangnarambani aina yakhidabani adubu misna nangi ma yenglaga ai delete tawrage adubu yanaba amagi makhada haina hairi. Misna swailawi maramdi local news channel gi nupadu nupida chopani aduna misna mihun sudre. Misna na kaya na banu tamo local channel gi nupaduna hairi aigi inaw nupagi luhongbagi party amalay nang yaubidaba yade nangi friends ngaktani nang bungawnaba ngaktani nang yaraba natra haina hanglai. Misna munna nga hakhali aduga khumai hoyare hairaga yumda hankre. Matau asum tauna numit adu hokre. Mathangi numit ki ayukni yum khuding khabar loina laknarami. SK mentioned imungi mikai mihunga sudre machagi photo yaura ani pakhatpana Dr. Lembi khabar do mana loina paisilaga lei laibak phabana yauramdre mamton amasung saknaibada hairei. Dr. Lembi na moiba saknaiba ngarangi local news do hapaktre saknaibana khabar do taplauna mulaga yengi aduga hairei. Hoine nine yaudre ngarang aikhoina haibadadi paisa pigi hairabau yadabanine makhoi family wakhal chamamnai nakal amaromda misnagi imung mama bina ayuksida punglanglangi khabar do paraga chanbu kaurai. Chan icha thoibi nangi photo na ngasidi front page oire imayam harawe adubu Dr. Lembi gi machanupi i photo dudi yauraktre. Hai adu tabada misna sor sangna hondo aga leijai. Chandi wakhal yamna nungaitana phamaga magi kada lei. Misna na changlakpaduda tauri mawongduda hanglai. Chan kaidaurage nangi nungairaba numitsida nangna ungnaga leise kaigino. Channa khumai che ngarangi thaudokdo aingonda attack tawrakpani aina phurito singdok hobagi khangdabani asumna macheda wari lijai. Misna Channa haibado taraga hairei. Chan nang haujikmak SK mention da chache asengbado hairus lao. Channa ainga moije suanga moi makhoi ani kanna ngangnaringai mama binana changlaktuna hairei aikhoi da horen chaksili. Chan keru rocho ichagi ngarangi diamond crown ka do upu hairei. Chansu hoi hairaga loisinaba sem saba loikre. Misnadi wakhal yam nungaitana khallaga lei asuludaba thabakse kanana no masi Prakash na soidana oigani haina wakhalda khanjai. Somda saknaiba amadi madomcha rupa makhoi anina misnada case tausi haina khanare. Puspabu ikaiba nanghanbagi paisa oina lupa lakh tara logadabani. Makhura advocate rupagi nupaduna hairei noi ani amta ngaikhoda misna na aduguma thabak do tawgadaba nate. Advocate rupana dada nangna misna gi saita lepisna kai haiba dada adum tumin leibiyu saknaiba ibani na tawriba sida yaubirakano. Rupa saknaiba yanaduna misna gi mayumda che thakre. Tanjaduda somda misna gi thongda thilai. Misna thoktuna yengbada security na che ama pirai. Misna imung changaktuna che adu phakto aga yengbada case tawrakpa oirami paisa oina su lupa lakh tara amasu irai. Misna mamit ka chap yungkhai yengi. Misna magi phone du parap lauduna saknaibada call tawi adubu sungpai pairaktre. Amuk magi producer Rita da call tawraga hairei. Iche yumdam ta lakpiyo khanadaba yadaba wa ama leire haina hairei. Rita su hoila agi haina khumai. Misna mama hoi manau nupi hoida case gi wado loina pau tame. Mama binadi makok pairaga phamthaki badagi hawalaktre.
Mama Binana, "Aikoibu kaidagi paisano? Aduk yamba paisadubo?" haina kapngang tawrai. Miss Nana mamabu themjinbirami. "Ima, aikoi lande. Kaidawbagi pidoino? Iche Rita sulaani. Aduga saknaibagi yumda chatlaga hainarurage." Chandi adumak tingak yengduna lay. Somda SK mensandana amuk toiba Dr. Lembidu kapana themba yadre. Lembigi nupa mamton na hairai. "Lembi, to'oda nangbo. Yam khanjilano. Sum angang masagi tapta kapisibo. Puspa se aikoi apokpa ichamakti natidana." Hairai. Adu tabada Dr. Lembi saubana mai haukre. "Kai haiba nangi haujikida? Puspa se ichane nangmakna adugumba wangang sangak ngangba hairaga upudagi firon mayamdo lagesta haptuna nang noi imagi yumda chatkera hotel da leigera chalocho leave me alone aigi kada leiba yaroi hairaga tanthorai." Somda ngahaki matung Rita su yaurai. Miss Naga akupa maron khanaduna saknaibagi mayumda lakpa haunare. SK mention su Lembi matai manaw khatna ba loibata ngairi. Miss Na hoi changlakpado ubada Lembi mamito lauthoaga yengi. Dr. Saknaiba su makhada kumtharai. Adu ubada Miss Na hairai. "Saknaiba, nanga tawrise karino? Si paisa case kaino nang nakhalise?" Saknaiba na amu "Ichal nupibu ikaiba nang hanbagine. Yambu yamdrabane." Sangkatlaga hairai. Miss Nana amuk hairai. "Aina kari tawrage? Aibu thajabiyo. Aisu nupini. Nupigi ijat mangba yaba thabak kaigi tawdoino? Aduga noi hospital dagi paisa kem phangdrabo? Nachal nupigi namada paisa launi khalido?" Hairaga sauraga nganglai. Advocate Rupana, "Excuse me? Hayeng ko ta thengnarase." Hairai. Miss Nana, "Noibo bapna di taw koi tawrage? Kot yauradi loinamak flash tawdradi yararoi. Puspaga changagi mayam chopani." Dr. Lembina, "Mai chopi di Puspani. Chanyaura ise kai connection no?" Miss Nana amu ngarang thuiba thaudokdo changi mafamna thokadabani. Wari pumba loina lithoi adubu saknaibana thajabidre. Saknaibana sida leiriba mayamse nangi drama gi kadar fadarda pangthagadaba natte. Hairaga security hainaga kaurai. Miss Na phet launa paithoaga sauraga thoklai. Thorakpada Puspa amu thengnare. Miss Nana, "Puspa, nang kem tawdraba natro?" Puspa di sauragnaraga kem khumdabi changki. Hek imung yaurakpaga hairai. "Moi chanchan machin manaw laise kaidawbano?" hairai. Saknaibana marik chumna loina haire. Puspa saubana loire. "Noi aigi ijat kem yengbidrise kaigino? Case to amukta thuna handokpiyu. Paisa su lawbiganu" haina kappaga hai. Saknaibagi mama Kabita wakyam hairamdabado wangangai. "Noina Miss Nada chingnarido? Mana tawramni haiba sunga thajade. Case tu su yam thuna handou." Hairaga magi kada changnakre. Nongale kota thungare. Miss Na changlakpada Saknaiba kem kawramde. Saknaibana, "Miss Na, case to handoage. Paisa su lawaroi. Nanga tawde hairabanina. Nanga chingnaba mi leibra?" hanglai. Miss Nana, "Prakash." Saknaibana, "Kanano Prakash haide?" Miss Nana amuk aiga luhongnaba hainarambaduni. Mayam chingnai ai. Hairai. Saknaiba makhoi ani yanaduna phatraba mi adu thidoknaba tawrasi haina yanakre.